ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯏꯁꯥꯃꯛ ꯄꯣꯠꯁꯪꯕꯝ ꯃꯣꯍꯟ ꯄ꯭ꯔꯀꯥꯁ ꯉꯁꯤ ꯃꯌꯥꯝꯒ ꯈꯟꯅ ꯅꯩꯅꯅꯕꯒꯤ ꯄꯨꯖꯔꯛꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯡ ꯆꯍꯤ 3ꯗꯒꯤꯅ 5ꯀ ꯋꯥꯏ ꯐꯥꯎꯕꯒꯤ ꯑꯉꯥꯡ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯈꯠꯆꯔꯛꯄ ꯁꯤ ꯃꯇꯝꯁꯦ ꯊꯦꯡꯅꯖꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇꯣꯄꯤꯛꯅꯤ ꯑꯩꯅ ꯂꯧꯈꯠꯆꯔꯛꯏꯕꯁꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯐꯦꯖ ꯑꯗꯨꯒ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯐꯦꯖ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯍꯤ 3ꯗꯩꯅ 6 ꯐꯥꯎꯕ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯥꯏꯅ ꯀ꯭ꯂꯥꯁ 1 2 ꯁꯥꯏꯐꯥꯎꯒꯤ ꯃꯇꯝ ꯍꯥꯏꯗꯤ ꯆꯍꯤ 3ꯗꯩꯅ ꯆꯍꯤ 9ꯒ ꯋꯥꯏ ꯐꯥꯎꯒꯤ ꯃꯇꯝꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯛꯄꯤꯕꯗ ꯃꯁꯤꯗ ꯑꯌꯥꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗꯩꯁꯤꯗ ꯃꯥꯅ ꯂꯧꯁꯜꯂꯛꯄ ꯇꯝꯁꯤꯜꯂꯛꯄ ꯍꯩꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯒꯤ ꯑꯌꯥꯝꯕ 85% ꯑꯣꯐ ꯗ ꯐꯥꯎꯟꯗꯦꯁꯟꯁꯦ ꯃꯁꯤꯁꯤꯗ ꯑꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗ ꯌꯥꯝꯅ ꯂꯨꯅ ꯂꯧꯕ ꯌꯥꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁꯤꯠ ꯅꯠꯇ꯭ꯔꯒꯅ ꯃꯔꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯁꯤ ꯃꯔꯨꯁꯤꯅ ꯃꯔꯨꯗꯒꯤ ꯃꯌꯣꯟ ꯆꯣꯡꯉꯛꯇꯅ ꯃꯅꯥ ꯄꯥꯜꯂꯛꯇꯅ ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯇꯅ ꯃꯥꯅ ꯃꯍꯩꯅꯆꯤꯡꯕ ꯌꯥꯜꯂꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯃꯇꯝꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯗ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯇꯨꯋꯥꯔड्स ꯗ ꯁꯛꯁꯦꯁ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯏ ꯑꯉꯥꯡ ꯑꯃꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯣꯕꯖꯦꯛꯇꯤꯚꯁꯦ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯀꯔꯤꯗꯤ ꯗꯔꯀꯥꯔꯅꯣ ꯀꯔꯤꯅꯣ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯗ ꯐꯪꯅꯅꯕ ꯑꯣꯕꯖꯦꯛꯇꯤꯚꯁꯦ ꯍꯥꯏꯖꯔꯒꯗꯤ ꯃꯔꯨꯑꯣꯏꯅꯗꯤ ꯁ꯭ꯀꯨꯂꯤꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯦꯛꯀ꯭ꯂꯦꯃꯦꯇꯦꯁꯟ ꯇꯧꯍꯟꯕ ꯑꯦꯛꯀ꯭ꯂꯦꯃꯦꯇꯦꯁꯟ ꯍꯥꯏꯗꯤ ꯆꯨꯁꯟꯅꯍꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯐꯦꯖꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯍꯟꯕ ꯑꯉꯥꯡꯁꯦ ꯃꯗꯨꯗ ꯏꯟꯖꯣꯏ ꯇꯧꯍꯟꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯇꯝꯕꯤꯕ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯅꯨꯡꯁꯤꯕ ꯇꯧꯏ ꯍꯥꯏꯕꯒꯤ ꯔꯨꯇꯤꯟ ꯋꯥꯔꯛꯁꯦ ꯑꯉꯥꯡꯁꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕꯒꯤꯗꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯐ ꯂꯔꯅꯤꯡꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯐꯦꯖꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯦꯖꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯁꯥꯗ ꯐꯥꯎꯕ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯃꯁꯥꯁꯤꯗ ꯐꯥꯎꯕ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗ ꯃꯌꯥꯝꯁꯤꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ 10ꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩ ꯑꯗꯨꯅ ꯃꯁꯤꯅ ꯂꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯕꯤꯒꯗꯧꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤꯅ ꯑꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯠꯄꯤꯒꯗꯧꯕ ꯑꯗꯨꯒ ꯄꯦꯔꯦꯟꯇꯦꯜ ꯁꯄꯣꯔꯠ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯠꯄꯤꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯈꯔ ꯃꯁꯤ ꯁꯖꯦꯁꯟꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯏꯁꯇ꯭ꯔꯦꯇꯤꯖꯥꯏꯁ ꯇꯧꯔꯒ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝ ꯗꯤꯇꯦꯜꯂꯤ ꯑꯩꯈꯣꯏ ꯍꯥꯞꯆꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯗꯤꯇꯦꯜꯁꯤ ꯆꯨꯅꯕ ꯇꯣꯄꯤꯛ ꯈꯔ ꯃꯁꯤꯗ ꯁꯤꯒꯨꯝꯕꯗꯤ ꯍꯦꯟꯅ ꯗꯤꯇꯦꯜ ꯈꯟꯅꯁꯤ ꯅꯩꯅꯁꯤ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯑꯩꯈꯣই ꯂꯧꯈꯠꯆꯔꯛꯀꯦ ꯑꯉꯥꯡ ꯃꯁꯥꯗ ꯐꯥꯎꯕ ꯑꯍꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯦꯄꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯀꯝꯐꯣꯔꯇꯦꯕꯂꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯨꯔꯥ ꯃꯇꯨꯡ ꯃꯌꯥꯝ ꯃꯅꯥꯛꯇ ꯂꯩꯖꯔꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯣꯔꯕꯅꯤ ꯍꯥꯏꯅ ꯄꯨꯈꯠꯂꯛꯑꯒ ꯃꯥꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯊꯥꯖꯟꯕꯤꯔꯝꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡ ꯀꯩꯁꯤꯡ ꯃꯌꯥꯝ ꯀꯥꯏꯅꯕꯒꯤ ꯁꯦꯄꯔꯦꯁꯟꯒꯤ ꯑꯦꯟꯖꯥꯏꯇꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯑꯣꯏꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕ ꯇꯥꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯖꯥꯁꯤꯡꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯕ ꯃꯌꯨꯝꯗ ꯀꯩꯗꯁꯨ ꯌꯥꯝ ꯈꯔ ꯁꯥꯟꯅꯖꯔꯝꯕ ꯌꯥꯕ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯅꯆꯤꯡꯕꯁꯤꯡ ꯂꯩꯔꯒꯗꯤ ꯃꯣꯏꯁꯦ ꯁꯥꯟꯅꯍꯟꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯔꯤꯑꯦꯁꯤꯌꯣꯔ ꯇꯧꯕꯤꯕ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯁꯦꯄꯔꯦꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯟꯊꯔꯛꯅꯅꯕ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯁꯥꯟꯅꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒꯅꯦ ꯌꯨꯝꯗ ꯆꯠꯀꯗꯧꯔꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯦꯁꯤꯌꯣꯔ ꯇꯧꯕꯤꯔꯒ ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯇꯁꯦꯡꯅ ꯃꯁꯤ ꯐꯣꯔꯃꯦꯜꯂꯤ ꯇꯝꯕꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯄꯥꯁꯦ ꯑꯣꯐꯤꯁ ꯒꯣꯋꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯑꯣꯐꯤꯁ ꯀꯥꯕ ꯑꯃꯅꯤ ꯍꯥꯏꯔꯁꯤ ꯃꯥꯅ ꯑꯣꯐꯤꯁ ꯀꯥꯔꯝꯗꯥꯏꯗ ꯃꯆꯥꯗ ꯐꯣꯔꯃꯦꯜꯂꯤ ꯑꯗꯨꯝ ꯄꯄꯥ ꯑꯣꯐꯤꯁ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯏꯚꯤꯅꯤꯡꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯄꯥ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯔꯒ ꯕꯕꯥꯏ ꯍꯥꯏꯅ ꯐꯣꯔꯃꯦꯜꯂꯤ ꯄꯤꯕꯤꯔꯝꯕ ꯌꯥꯏ ꯁꯦꯄꯔꯦꯁꯟꯁꯦ ꯑꯗꯩ ꯃꯃꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯃꯥꯁꯤꯅ
ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯦꯀꯔꯅꯤ ꯍꯥꯏꯔꯁꯤ ꯌꯨꯝꯗ ꯑꯌꯥꯝꯕ ꯂꯦꯡꯗꯅ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯗꯦꯕ ꯀꯔꯃ ꯑꯃꯅꯤ ꯈꯪꯗꯦ ꯄꯣꯠ ꯆꯩ ꯂꯩꯕꯅꯤ ꯈꯪꯗꯦ ꯃꯥ ꯈꯔꯗ ꯑꯣꯏꯔꯁꯨ ꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯖꯔꯤ ꯃꯗꯨꯗꯁꯨ ꯃꯥ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯑꯉꯥꯡꯁꯤꯗ ꯇꯝꯕꯤꯕ ꯌꯥꯏ ꯃꯃꯥ ꯄꯣꯠ ꯆꯩ ꯂꯩꯔꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯝꯃꯨ ꯗꯗꯥ ꯍꯣꯏꯒ ꯁꯥꯟꯅꯔꯝꯃꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯗ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜꯂꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯝ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒꯤ ꯂꯤꯃꯤꯇꯦꯗ ꯑꯦꯇꯦꯟꯁꯟ ꯁ꯭ꯄꯦꯟ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕꯤꯒꯗꯧꯅꯤꯀꯣ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤ ꯆꯍꯤ 3 ꯅꯧꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯦꯅ ꯄꯛꯇꯥꯛꯇ ꯇꯥꯛꯁꯟꯕꯁꯨ ꯌꯥꯗꯦ ꯃꯣꯏꯅ ꯂꯧꯁꯟꯕ ꯌꯥꯕꯒꯤ ꯑꯦꯇꯦꯟꯁꯟ ꯁ꯭ꯄꯦꯟꯁꯦ 5 to 6 ꯃꯤꯅꯠꯁꯀꯨꯝꯕꯗꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡ ꯑꯣꯏꯔꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯣ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯑꯩꯈꯣꯏꯅ ꯍꯩꯍꯟꯅꯤꯡꯕ ꯈꯪꯍꯟꯅꯤꯡꯉꯦꯅ ꯂꯤꯁꯥꯡꯁꯤꯅ ꯑꯉꯥꯡꯁꯦ ꯇꯥꯛꯇꯅ ꯂꯩꯕꯤꯗꯧ ꯁꯔꯨꯛ ꯃꯔꯛꯇ ꯕ꯭ꯔꯦꯛ ꯄꯤꯕꯤꯔꯒ ꯃꯗꯨꯏꯗꯨꯗ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯅ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯕꯣꯔꯤꯡ ꯆꯨꯍꯟꯗꯕꯤꯗ ꯇꯝꯕꯤꯕ ꯌꯥꯕ ꯅꯤꯌꯣꯝ ꯑꯩꯈꯣꯏ ꯊꯤꯕꯤꯕ ꯇꯥꯏ ꯑꯗꯩ ꯗꯤꯂꯦ ꯁ꯭ꯄꯤꯆ ꯑꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯉꯥꯡꯁꯤ ꯃꯔꯣꯟ ꯊꯣꯛꯂꯛꯄ ꯈꯔ ꯊꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯂꯣꯏ ꯊꯦꯡꯅꯖꯔꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯁꯔꯟ ꯇꯧꯖꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯆꯍꯤ 4-5ꯒꯐꯥꯎ ꯃꯔꯣꯟ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯊꯣꯛꯇꯕ ꯑꯗꯩ ꯉꯥꯡꯉꯒꯁꯨ ꯅꯥꯄꯨ ꯇꯥꯅꯗꯤ ꯉꯥꯡꯕ ꯉꯝꯖꯗꯕ ꯀꯩꯅꯣ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗ ꯑꯣꯏꯅꯒ ꯈꯔ ꯉꯥꯡꯉ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯕꯁꯦ ꯃꯁꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯃꯨꯟꯅ ꯈꯪꯕꯤꯒꯗꯧꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯑꯦꯗꯜꯠ ꯑꯃꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅ ꯉꯥꯡꯉꯒ ꯁ꯭ꯄꯣꯀꯟ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯉꯒ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯐꯤꯖꯤꯀꯦꯜ ꯖꯦꯁꯆꯔ ꯈꯔ ꯃꯥꯅ ꯎꯖꯔꯒ ꯃꯥꯅ ꯂꯧꯖꯕ ꯉꯝꯕ ꯖꯦꯁꯆꯔ ꯈꯔ ꯄꯤꯕꯤꯕ ꯇꯥꯏ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯥꯎ ꯐꯤꯖꯤꯀꯦꯜꯂꯤ ꯃꯉꯣꯟꯗ ꯈꯨꯠ ꯈꯠꯂꯒ ꯂꯥꯎ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯁꯤ ꯈꯪꯍꯟꯕꯤꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯑꯦꯗꯥꯞꯇꯦꯁꯟ ꯍꯩ ꯃꯥ ꯊꯨꯅ ꯑꯦꯗꯥꯞ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯗꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯦꯞꯄꯣ ꯍꯥꯏꯕꯤꯕ ꯑꯗꯩ ꯁ꯭ꯇꯣꯞ ꯍꯥꯏꯗꯤ ꯈꯨꯠ ꯁꯥ ꯌꯥꯎꯔꯒ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯒꯤ ꯃꯊꯪꯒꯤ ꯑꯉꯥꯡꯗ ꯐꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯇꯣꯏꯂꯦꯠ ꯇ꯭ꯔꯦꯅꯤꯡ ꯏꯁꯨ ꯑꯉꯥꯡꯁꯤ ꯐꯖꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄ ꯃꯇꯝꯒꯤ ꯇꯥꯟꯖꯥꯁꯤꯗ ꯇꯣꯏꯂꯦꯠ ꯌꯨꯁ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯤꯕꯤꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯈꯣꯠꯄ ꯑꯗꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯦꯛ ꯃꯈꯣꯡ ꯍꯥꯝꯖꯟꯕ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯆꯟꯕ ꯃꯁꯤꯗ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯤꯅ ꯏꯁꯨ ꯑꯆꯧꯕ ꯑꯃꯁꯨ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ time to time toilet break pibibba yai adui mathakta angangsingsidasु tambiba yai haijariba angangsingsida samna harda yenguko noi mapan thongnangadi number 1 tauge na harakadun ko number 1 okay aduga khong hamningadi number 2 tauge harakadun ko adu koi toilet ta puraga noi number 1 tahoni 2 tahoni haibani singba angangsingse takpiba ma changi masigumba singsi darkar yamna oi haitare same asmaina tawraga kogi low social skills anangsi mirak michin thi oiba haitare khara timid oijaba adaga khara introvert oiba ri mayamga punba kya ngamjadaba natragana single board chai yam hena mangonde emphasis pp gi bangangsi mayam punbada khara farta biyawi ko aru masigumba singsiu mayam punbada farta danaba masima mamba na ri oja sing su masi tapi batai karmaina tambi batai haibda moise adum moida role play sing uncle ama lakum matam so angangse uncle the greeting tawro good morning uncle hayu good morning uncle tambiba adagi kaiguma porama phangbada okay thank you thagachari nungai jare hayu thank you hayu tambiba angangsingse aduna angangse magi sum interaction tawraga plus adi mathakta kaigumba sana poram to isu laibada sharing tawhanbiba ainoi hom sanamino ko haibana singba aduna sharing tawrapasida isu angangse socialization tawbase haibi hele haijariba mathang the fear of new environment ano environment haiste bo ngang barabar kijai haitare ngang singse masana comfortable oidaba jaga sing amta hana khangdaba no jaga singda moi singse yamna defensive oijai ngang singse aduna mama pa orasu moina
any school gi kargi environment singse ground na sida leire haibun singba ngang du pura ga migrate power pubiba ama toba angang si khare custom moina ba takpi batai oja sing na su manung da school gi class sing thangna badana class 2 gi leire sin 3 gi ni are se toilet na sida leire are khoi gi class manung sida na like thambam na sida ni for example sanako thambam na sida ni sanaraga ju sida loisalaga thamu haina sing takpi ba aduga pothani ga di sida potha ga dong ni ko example moi sing si custom moina ba takpi ba ari atopa mana mu following instructions one of the most important ai wa haji waraga di ai wa khalon da quite important oiba amani angang se barabar koina adult ongna angang si koina heta moide instruction je jabun nama moide heta takshin bibia di angang si barabar please not angang da takpasi one step at a time step ama khatang takpi betai one step at a time are example oina harda kai gumbo koina oja sungai re mama pa sungai re aduna e ibata bi matam yengo e resiko hare sumaina ne slanted line am singo madugi opposite slanted line am singo aro mayai da ka e masi e oire ai ta adi that is wrong aduna kai gino haraga di angang de modo step ohum pulap ongtela takshan bi gre lobo ngam da wangang madu phajana lokshan bungam maroi aduna karmai takpi ga dege de step to tongan tongan yengo e resiko haraga sida slanted line am singe ko are masi single loirba mayam loire yengo loinam yengminaraga singba hayan bi basima loira kan okay next somda opposite sida sigi hawrak pham sidagi hawraga slanted line am singba loirba yengbiba adu loira kan last step ni ko sina maya de smaina kakpa haina adu step ohum je tonga takpi ga punjalaga e ibai je ngang je haigani smaina takpi ba adu masida oja sing kai sing ade mama pa sing asu khitang pick up to boda waja wangang sing instruction combine to selaga kai torga takshan bi angang jing kina pick up to khitang wa boda hek jai bi aje masi angang ji mi hoiro masi kya lokshan ba hite masi khangan de kai na pangi ga hai bi no angang khuding mak shona sembi ra kuma tunda tongan ba makhal gi strength angang mu bi re mana de aduna fast pick up to draga su step by step se koina niom chum takpir de na khangado masidi shoir pa mana step chum na ning thina takpi gri draga di majugi oja natra mama pa sina takpa se anang lawra matung da pakhat pani khangde ki bani khangde re school ba kaninga roi adragi mangon de yang hainada ba haining da ba mayam phorkani ba masiam important ni masina angang gi mong yeng piraga oja sing mama pa sing takpi batam bi sangi mathang da emotional outburst is hyperly related way aduga masisu yam important way buna kaino da angang emotions je khangna care lobi gi da angang se saura kanda society sida yam violent way bugumba ari negative yamna sapugumba aragi mi marakta tinba matam sida mayam marak sida yamna forward way na positive way na tinaba ngamdaba sigumba tongan ba angang gi psychological impact me pingai matam da koina magi emotions si care lo bi hokde bari thokalle ana angang singsina saurpa pochai mamana phangakta bu matam da pambu matam da kapappa larpa moi madu avoid to bi ade madu ignore to bi ade ada hyper divert to bi na ba thempiraga amuk angang singse normal stream da busan bi ko darkar hoy then sensory sensitivity ada masigi si koina tasengna hairagadi koigi sensitivity to sensory stimuli haibase kanagumba ngang khredi ayambana suni angang ayambana suni yang aubo makwa arigi yam arangba light are ngangbo mangan light kumba satrik sangbo kumba angang si khara moi masi biar to waji adun masi koina khangna masi koina masi moderate to bitai normalize to bitai ado sida sunata bra to pa angang jam sensitive oi bani haijiri badra angang warak pa kai to umatun su angang sina taning bomong da samnaraga di isadi maram opani ga yam taning ga di madu sina biar ga isadi good boy isadi maram yam opani madu angang do warak bi batai ningthina ma loina bi batai last but not least sleep or fatigue issues masi mapung oina angang singsina kai gumba
tumbo wadhobagumba sanabadagi waba henjingibagumba ade schooldaga lakpadasu angang uibaga yawbaniko ada angangsina uirappa kholappa matamda ojasinasu masi ignore tawbidaba haidi man bench da natraga chair da phamaga uiragadi angang ondharagadi sokpa yai aduna angangse pothaba yaba jaga amda ngahak pothahanbiba aduga amuk angangse amuk mayam marakta laik laisu tawnanaba mayam marakta yawnanaba amuk honhanbiba ada tasengbagidi mama mapasingna yam maru oibase angangi tumbagi bed time gi yam regular bed time se habit masi ensure tawbiba tai adui mathakta chabagi matam gyan tana naina pijaba tai sanabagi matam aduna angangse tumba ningthi nungaina tumhogdaba haise yumda soirakpane masi soiragadi school da su kaisu impact tawe adun aina topic tara khak angang masada leiba problem tara khak aina lokhatjaraga mayamda share tawjabani masi practically apply tawnanaba aduga masi karmain tawduna symptom singsi yengbiraga ai icha singbu are ai satra satri singbu karmaina phalsige haiba majugidu oja sing aduga mama mapa singnasu lokhatpinanabagi damta aina puthokjabani topic khara yam related oibu khara masidi yam detail oina naina si masigi topic se aiga yam chanai aigi satra sing yam chanai bu hairasu mado laibiragasu mado koina amuk makhatana naina bu yai haijariba aduna ngasigi thamjaba topic ti masida lojare aduna aikoigi channel se mayam support tawbiyo aduna share tawbiyo aduga masi sponsor tawbiraga channel sida nongna nongna lakpa video sing related sing mayamgi khudangda yohanjananaba honajarke aduna progressive oiba aphafaba suggestion pibiyu through comments mayamgidamta aikoi mathang mathang seba phongjage ngasigi oinadi matangsida tenjinjare thank you all thank you mayam see you next time with new topics thank you bye bye